ꯗꯥꯄꯔꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯂꯩꯁꯅꯥ, ꯑꯩꯗꯣ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕꯅꯤꯗ. ꯑꯗꯣ ꯂꯩꯁꯅꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯎꯅꯁꯦ. ꯍꯣꯏ ꯗꯥꯄꯔꯤ. ꯑꯗꯣ ꯗꯥꯄꯔꯤꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯗ. ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯗꯣꯏꯅꯦ. ꯏꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯍꯧꯗꯦ. ꯏꯃꯥꯕꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯥꯏꯅꯥꯅꯤꯗ. ꯑꯦ, ꯌꯦꯡꯉꯨ ꯆꯥꯎꯕ. ꯑꯥꯗ ꯂꯩꯔꯤꯁꯦ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯅꯦ. ꯏꯇꯥꯎꯕꯤ, ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯩ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯅ ꯈꯪꯅ. ꯈꯪꯒꯅꯤ. ꯔꯥꯖꯨ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯐꯪꯗꯅ ꯇꯣꯛꯄ ꯌꯥꯔꯣꯏ. ꯂꯥꯎ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯁꯤ. ꯑꯗꯣ ꯗꯥꯄꯔꯤ, ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯕꯤꯔꯝꯂꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯂꯩꯁꯅꯥꯅ ꯆꯥꯛ ꯏꯁꯤꯡ, ꯐꯤꯁꯨ ꯐꯤꯖꯥꯝ, ꯑꯃꯣꯠ ꯑꯀꯥꯏ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ. ꯏꯃꯧꯁꯤꯗꯤ ꯋꯥꯔꯝꯂꯅꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯅꯪ ꯗꯥꯄꯔꯤꯅꯦ, ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯜꯂꯣꯀꯣ. ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯏꯃꯥ. ꯏꯃꯥ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯅ ꯂꯩꯁꯅꯥ ꯑꯗꯣ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ. ꯂꯩꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯅꯍꯥꯛꯁꯨ ꯂꯩꯍꯧꯔꯣꯀꯣ. ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯗꯥꯄꯔꯤ. ꯑꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ. ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ. ꯆꯥꯎꯕ, ꯉꯁꯤꯒꯤ ꯍꯤꯗꯥꯛꯇꯨꯗꯤ ꯐꯩꯍꯦ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯇ ꯎꯅꯤꯡꯈ꯭ꯔꯦꯗ. ꯍꯤꯗꯥꯛꯅꯒ ꯉꯥꯎꯕꯅꯦ. ꯂꯥꯎ, ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯠꯂꯨꯁꯤ ꯂꯥꯎ. ꯏꯇꯥꯎ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯗ. ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ. ꯃꯁꯛꯁꯨ ꯎꯕ ꯐꯪꯉꯣꯏꯗꯕꯗ. ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ? ꯏꯇꯥꯎ, ꯃꯁꯛꯇꯣ ꯑꯝꯇ ꯎꯗ꯭ꯔꯗꯤ ꯑꯩꯗꯣ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯇꯧꯕꯅꯤ ꯏꯇꯥꯎ. ꯐꯔꯦ ꯏꯇꯥꯎ. ꯏꯇꯥꯎ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯅꯤꯡꯂꯗꯨꯕꯨ ꯗꯥꯎ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯏꯇꯥꯎ. ꯑꯁꯨꯝꯅ ꯔꯥꯖꯨ ꯑꯃꯗꯤ ꯆꯥꯎꯕ ꯑꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯥꯔꯤ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯏꯇꯥꯎ, ꯑꯁꯤꯕꯨ ꯂꯩꯁꯅꯥꯒ ꯅꯍꯥꯟ ꯎꯅꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ? ꯃꯥꯅꯤꯅꯦ ꯏꯇꯥꯎ. ꯈꯪꯒꯅꯤ ꯃꯥ ꯉꯁꯤꯗꯤ. ꯊꯤꯛ ꯇꯧꯒꯦ. ꯔꯥꯖꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ
ꯌꯦꯜꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯤ ꯑꯗꯣ ꯇꯞ ꯇꯥꯒꯩ ꯐꯨꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯄꯥꯝꯕꯣꯝꯅ ꯄꯥꯝꯕꯣꯝ ꯆꯣꯡꯕꯅꯦ, ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯅ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯕ ꯍꯦꯟꯃꯟꯗꯅ ꯄꯥꯔꯤ ꯑꯗꯣ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯂꯝꯃꯤ꯫ ꯍꯩꯁ ꯏꯇꯥꯎ, ꯁꯤꯔ ꯃꯥꯜꯂꯦꯅꯦ, ꯀꯝꯗꯧꯅꯤ ꯏꯇꯥꯎꯁꯤꯗꯤ? ꯀꯥꯟꯗꯦ ꯏꯇꯥꯎ, ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯎꯃꯪ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯨꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯗ ꯄꯥꯔꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯐꯨꯝꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯆꯩꯇꯨꯞ ꯑꯗꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯆꯩ ꯑꯣꯏꯔꯝꯃꯤ꯫ ꯆꯩ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯏ ꯇꯩꯈꯤꯕꯗꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯅ ꯎꯃꯪ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫